Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau hawjik Churachandpurda boundary Khajinnakre Zomi versus Kuki ba pumba kholau update gi lokhojarake Kuki Inpigi car ama ZRA na Thugaikhre bolda Kuki singi bunker Central Force na Thugaikhibagi Kuki nupi singna prayer tawri Kuki ga Zomiga Khatnaba adu bye bye numitta OP mari kaaga party tawba haina yanakre versus Zomi yam kana fight tawri hawjik chingda sajilamba Kuki bunker sing takthok tuna CF thamjilak pathagali Imphal East ki thamna pokpi uyok chingda sajilamba Kuki militant singi bunker lauthok tuna Central Force thamjilak pagi khongthang bulamlai Kendra Village Volunteer Force LKBBF na thagalakli hiramasiga mari leinana sabung khokta laiba lufasigi loisangda pangthokpa paumi singa unaba amada lufasigi medical department gi head W Birena Hai irang horakpadagi maikai asomda lairiba mafam singda Central amadi State Force sing thamnanaba LKBBF na mari leinaba singda demand tawduna lakhibani adubu thenglabasu thengna thabakta onthorakpagi damak Manipur gi Chief Minister amadi mari leinaba Minister Lamlai Kendra gi MLA case Ibomcha amadi Imphal East District ki SP Bulufasigi maikai degi thagali ngarang dagi hauna chingsang pareng asida Central Force thamlakpaga mari leinana mahang hai khongthang asina yengang pokpi sana sabi thamna pokpi amadi sanchi khongbal na chingba mitei khol singda Kuki militant singna tatana landa duna lakhiba adu lefan badana mateng oigani loinana Manipur gi apunbagi saktam kannaba Chief Minister na changsilakba khongthang khuding maktalub asina mapung fana sogatkani haibaga loinana kanaguma mioi kharana LKBBF ukanglup amaga chatminaba manba mawong lana uhanaba honariba si tawbiganu lup asi Manipur dagi narco terrorist sing maru fangna muthanaba honabada mateng pangduna lakpa lupa mani haina fongdokhi Kuki Inpi kangpopina lupa lakh tara charaga Cyber Kuki terrorist post security force asina thokre haibagi wahaudagi achoba irang ama thokle Cyber post asi Kuki terrorist singi strategic post ni masi pharoga atopa post singda Langi khulai amadi polam loina puri bani Cyber post security force ta sinakhi bahaiba asi atai terrorist post singi logistic line sutatle maram aduna khun ngakpagi thabak asi Kuki Inpi na tawro Kuki Village Volunteer singna tawroi haina laukhre lupa lakh tara Kuki Inpi da pikhi haiba Kuki leader adu masak maming amadi evidence proof taknaba complaint adu ngasi ayupung tara fawbagi manungda laknaba Kuki Inpi na khanganbagi notice ni share tawakli basi cyber post singak nanaba security force operation changhandanaba numinini humni changna truck ni phu mukna kangpokpi cycle dagi nupi mayam thrift kaya hangar handa changna holaga central security force ka mukna duna lakhibani chaira asida Kuki Inpi na lupa lakh tara charaga security force ta cyber post pithokhinaba setting karamna tawribano hanglakli public na Kuki leader sing asi thajadabagi maramdi cycle da foreign dagi thadarakhiba paisa leader kharana lona yenakiba fanglakpa paisa na nupina yarek naraga leiminarubadagi Kuki arm village volunteer sing na leader amadi nupi sing hatkani haina koitan tanakiba wathok laikhre Israel dagi pirakpa drone cycle gidi manghankhre makha tana Israel dagi paisa tharakpada kangpopi Churachandpur gi piraga cycle gi saruk pirakhidre Arunachal Pradesh ki journalist union ne condemn tawrakli Kuki khulai paibasina Impact TV ki cameraman leba popom Kavichandra da sniper rifle kapsilaktuna so open nanghankhiba thawongbu Arunachal Press Club APC amasung Arunachal Pradesh Union of Working Journalists APU BWG na condemn tawrakli APC ki president Dodam Yangfo amasung APU WG gi President Amar Sangno na puna thadorokpa cherol amada haukiba thangja numit ke ayukta Imphal East District ki thamna pokpida pau coverage chaluba Impact TV ki cameraman leiba pokpam Kavichandra da attack torokhiba simak press ki ningtamba amadi paumi singi safety da chauba signarakpani amaramda paumi da nongmai kapsinduna sohan khiba thaudo adu Kuki singna chathakibani haina furufasigi mioi amana fongdokpaga loinana media gi mioi singda ki khangpiba wafam singi video ama viral chalakhiba simakna amuk hena I pawgi lamda thabak tawriba singda singnaba oina thogale hairi APC amasung APU WJ na laibak thiba thaudo adugi matangda authority na marik chumna thigatuna chenaba sing cherak pibaga loinana paumi singbu ngak senbagi akanba thawrang lawhatkadabani thaudo asi community leaders sing civil society organization sing na condemn tawfam to I haibaga loinana state asigi journalist sing chingnaba leitana mathau tawba ngamhannaba lawkhalakpa thawrang sing mapung fana sogatkani hairi APU WJ amasung APC na Manipur amadi awang nongpok lamdam gi paumi singi damak matam pumbada lepkani lupfani asina Arunachal Pradesh ki media personnel sing khakta natana paumi sing ningtam na mathau tawba ngamhangadabani haiba wafam matam chuppa gi lepkani hairi